Israelna tehran leiba fuel depot mangada nongthaktagi landakhre oil tanker driver ani yauna mioi mari sikre United States amasung Israelna mamang thagi kunipan dagi hauduna Iran da landaduna Supreme Leader Ayatollah Ali Khamenei amasung atopa makok thongba military official sing hatkraba matung mapani suba numitta Iran gi konung tehran da leiba maru oiba fuel depot mangada Israelna nongthaktagi landa sathakre nongthaktagi landa sathakiba aduda oil tanker driver ani yauna mioi mari sikre haina National Iranian Oil Products Distribution Company NIOPDC gi Chief Executive Officer CEO Keramat Baskeramina State ki television da phongdokre Israel gi lan gi aeroplane singna Tehran gi akoi bida leiba tongan ba oil depot sing da landa kibada chauna amanga ta thoki Israel gi lan gi plane singna nongthaktagi landa sathaki ba aduda Tehran da leiba thau gi depot manga chauna amanga ta thoki baga loinena mai hauna sakhi mai hauna sakhi badu laksin bangamle haina CEO Keramana State TV da makata na phongdokre video singda thadorok footage singda city adu leiba tongan ba mafam singda mai khu chauna kabaga loinena numidangi matamda mangal thokna mai sakpagi saktam sing unaki city adu gi lambi singda oil depot sing adu dagi center kiba thau sing mai chakpagi saktam su video singdagi unaki Tehran gi tongan ba mafam da leiba miu singna Israel na nongthaktagi landa sathar kiba aduda sogalaba fuel depot gi center pa thau sing aduna city gi lambi sing Meigi Turel oina sien ki hairi city adu da leiriba saharan amasung agada se yauna maru ibu oil depot sing chauna amang ata thogun kibada natana petroleum gi photok sing puthok pusin tawriba center kaya da su chauna setheng piki emergency crew singna ngarang numidang chupa mai adu muthat nabu khona ki hairi Iran gi official sing phongdo kiba warol amada Israel gi nongthaki landa aduda Tehran manakta leiba thau depot mari amadi petroleum gi pothok sing puthok pusin tawbagi center ama chauna amang ata thoki hairi Israel gi military na Tehran da leiba thau thambagi mafam singda nongthaktagi landa sathaki haina confirm tawkibaga loinena landa adu Israel amasung US gi strike ta sikraba Supreme Leader Ayatollah Ali Khamenei gi mahut sinanaba mioi khannabagi thorang tawriba aduda section warol pibani haina phongdoki Iran gi Islamic Revolutionary Guard Corps IRGC na haujik songnareba numit mapani surba lan asida Iran na kaidawnungda tung halaga chengadaba nate tha kaya chupna mayuk yaduna lan songnagani haiki Israel na Lebanon gi Beirut landa sathaduna mioi kaya hatkraba matungda IRGC na Iran gi forcing na US amasung Israel gi mayukta tha taruk leptana lan thengnaba ngamgani haiki IRGC gi wangang loi Ali Mohammed Naini na Israel amasung US na mapang oiduna Iran ga songna ribalan asida Israel na haujuk fawbada ahan ba amasung second generation gi missile sing sijanakre lakliba numit kharani asida hena khumang sauksen ba amasung long range missile sing su sijanagani haiki Iran gi top security gi official oiriba Ali Larijani na lebak asigi lanmi mapangal singthabaga loinena America gi lanmi sing hingna faba ngamle haina su claim tawrakre Iran na claim tawrakle wafam sing asi Washington na yakidabaga loinena America gi lanmi kaya Iran na lanfa oina fakre hariba adu landa sikraba America gi lanmi sing haina Washington gi maikai dagi phongdoki US Central Command CENTCOM gi wangang loi amana Al Jazeera pause da phongdorkibada haujik fawbada Iran gi lanmi singna America gi lanmi amata faba lekide amasung Iran na phongdorakle wafam sing adu yungpham yaudabani haiki mamang thagi konipan dagi US amasung Israel gi apunba force na Iran da air strike sathaba haukibadagi haujik fawbada Supreme Leader Ali Khamenei makok thongba military official sing amasung school gi mahairoi nupi macha chama yankha yauna miyoi lising ama hena sienkhre